Loyalam E-PAO tabi bakutimapu hitrang susmitana namitangi pau pizari ahan bidak marfu'da headline. Quality Yaodaba che supply tawbada generous Erang-U Haina Desam na posting the Punjin trade police Chujampur Medical College sa Ava Mortuary cum Autopsy Block Sangha Kray MU na miyoi ahunda Honorary degree pikidabagi matangda Siam Sarmana Governor da Waka Kray Pausang Pijari Quality Yaodaba che supply tawbada generous Erang-U Haina Desam na posting the Punjin Kray police kamong na Kray Board of Secondary Education Manipur da affiliate Tauriba School Singi Mahairoi Shingna Chaliba Session English Ngani Kuntarukta Tamnanaba Lairik Shing Namnabache Amasung SSLC exam gi answer script ki quality Yaodaba che supply tawbada chenaba singi mathakta akanba action lawgadabani haina Desam na changsilakiba khongjangi manung chena Bosem gi office ta yerum langsinduna protest thakrai Lenna Bosem gi office ki get nam khaiduna changna bahona bada police ka chawna mona krai Desam na duchingduna lakiba masingam laba Mahairoi Shing aduna quality Yaodaba Lairik Fongwada Chenariba Sing matik chabe action lawgadabani haina khulaw kaya sulawki Khongjang aduga mari lenna Desam gi president Oinam Romesh na haikibada Mahairoi Shing na chaliba academic session 2026 ta tamgadaba Lairik yauna exam thabada siznagadaba paper sing supply toriba asi substandard oire haina phongdokpaga yauna masida Chenariba Sing mathakta matik chabe action lawgadabani haina khongjang kaya changsinduna lakhrabasu ngasi phawba bosemgi authority ki maikadagi wathok asi namshinaba honaduna lagli substandard oiba chi asibu lokshiliba amasung supply toriba miyoshingi mathakta lokhatpam thokpa action lokhatana tumina leisinduna isu asibu loishinnaba honaribasi Desamna yaba ngamloi haina sufongdokhi MU na miyoi ahumda honorary degree pikidabagi matangda Siam Sarmana Governor da Waka Kray Manipur University na kumsing nisingani kunuthoida warep lauduna Manipur gi tongan ba hiram singda akhanaba thodang loba personality ahumda honorary kosa degree pigani haina lauthokiba laikre adubu handak March kuntareta pangthokiba Manipur University ki 15 suba convocation thoramda hariba degree adu piramdana loisingkhrai pauche singda hapnarakibagi matung ina saknairaba Ratan Thiam Guru Saugaijam Thanil Singh amasung aribam Siam Sarmada degree adu piduna ikai khumnagani haina phongnarakpa leiki adumoina mak MU na haikiba wafam ngaktre haina filmmaker aribam Siam Sarmana ngasi Governor Ajay Kumar Balada Vitrol piduna Waka Kray Waka Tirol da hai Ratan Thiam amasung Guru Saugaijam Thanil hauzik aikhogi irakta leitre hinghori ba haibabu Mahak Siam Khakta Mangai Hore, Hiramasi Matanga Mahana Tomina Shilabadi, Lake Hidraba Sagnairaba Musing Adu, Ningsing Lubada, Ikaba Pibugum Toklay. Mahagna, a singbo wapom Pondropa, Amasung putting the power riba, Itil Fazin Bangamdaba, Sigidamak Pigani, report amagi matung inna, honorary degree edu piram damikup Karada, I think when Natraga Yalapa Yawbagi Piki the Bani Hari. Oiriba Piba Maduda Mahak no Kadra Natraga Kapkadra Habadu, Hypom Kangre, Hauzik Mahak. Sham Chahi Marfudara Sure, Chahi Yam Silaklaba Matam Asida Wafum Asi Fongdokli. Hiramasiga Mari Lenan Lokapam Tokpa Tabot Lokot Biu, Chahi Yamnaba Ahal Amagi, Wakani Kanbiduna, Akanba Pireb, Amalobiu, Hainasu Fongdokli. Liang Mai Kaitel Pamnaba, Gari Machada, IT Rotalak Laga, Kangpopida, Hing Yarek Labamatung Nasi, Infal Yorpani Haina Pot Pambi, Amana Fongdorakli. Mau Infal Market Committee na sinuna Infagi tongan-tongamba jaga singdap mapam hong-hongduna liang may kaithel pamduna lakliba asigi saruk ama oina ngasi. Infal West ki Regional College mayada leiba sajing kangzaibung da phamkrai. Ngasi ayuk angamadagi hongna phamkiba kaithel asida jajing amadi Infagi tongan-tongamba mapam kayadi lakpa miyamna organic oiba chingi manamasing kaya lainaki. Jajing kangzaibung da ngasi manamasing yon kiba liang may gi kaithel phamlibi Liang Mai Pruki Nupi Amaga Ungahak Unaduna Wari Watai Sarabada Mahana Hai. Tapeng Amasung Senapati District Anigi Ngamkai Lonaba Leriba Senapati gi Makui degi ngasi ayuk pung ahum tabadagi kari tongnu lakiba aduna ngasi ayuk pung taruk tabada Infagi Jajing Kangzaibung da Yorkibani. Makoi Liang Mai Pruki Kangbu Singdi Kabui Rong Mai Prup Nate Adubu Khul Tangnaba Obanana Londi Paune have a wafam Pongduraki. Atopa Lapoi Yonbi Liang Mai Furuki Mui Amaga Lapoi Lane Wari Sanabada Mahaki
IT lambi ki makui khuldagini gari machada IT lambi da laklaga kangpopida ahing deklaga ngasi ayu Imphal yoroktuna pot yonbani mahakna chingdagi purakpa manamasing kaya asi tampaki miyone yamna pamna leibiba asida nungaiba phawi singi arapa mafamdagi Imphal tamna kaithel phamba lakhiba liangmaigi kaithel phambi sing aduna makoina purakpa chakyom su putoktuna chaba urakhi liangmaigi maraktagi miyoi kharadi makoigi Imphal da leiba maruma pangna purakpa chaksu chaba urakhi paudamasi telabasu tena matau karamna liangmai singna makoina purakpa chingda hoba manamasing yoliba asida Imphal da leiriba mi singna kanana su thirude pot khakta leiba uruba aduda paudam asi miyamgi metna kong oinaba izabani hari Kakching subdivision da hangba relief camp 12 gi manungda mapan close tawkhrai Haukiba chahi lisingani kulhumdagi me ahumdigi tholakhiba kanglupki Erang asina maram oraga Kakching subdivision hangba relief camp 12 gi manungda mapandi haukiba March 13 da close tawkhrai relief camp ani khaktangai hore Hermasigi matangda Kakching district gi authority gi maiketigi phongdokhibada Kakching subdivision asida leriba all at home Kakching Kalia Ashram Kakching Indoor Stadium Kakching Kongoi Bazar Community Hall SC ST Hostel KMC Yumbiyama High School, Kairak Sanatombi High School, Hyanglam Girls Junior High School, Sengmaijin Manilaikai Primary Girl, Lamjau Upper Primary School amasung Langmaidong Higher Secondary School gi relief camp sing asida lerakibani. Adubo law and order gi phibam pharakpadagi relief camp asida lerakiba Mori amasung napat ki miyoi sing natana ataidi makhoi gi nauna saba yum sing aduda chatkrai. Relief camp 13 asida punna IDP chatter kayang khairom lerakibani. Relief camp 13 gi manungda mapanna haukiba March 13 da close tawkhre adubu More amasung napat ki oina hauji makhoi gi mayum sing aduda hanjinbada khudong charoidabana Relief camp ani asida punna IDP chani rom leiri resettlement gi amasung rehabilitation gi thabak asi araiba thabak amadi oide lehoriba IDP sing asi makhoi gi yum singda hanjinaba honabada matam kharadi changkhigani adubu authority gi maiketigi makhoi sing asi su athuba matamda makhoi gi hanigi khulsing aduda halhanduna mahausagumna khunda laitana bagi thabak sing angamba thakta paikhali sarkar gi maiketigi relief camp sing close toduna IDP sing pulap mayumda halanbagi thabak chathabasi handaki asina anirak shubadi Mamangda Bisnupur district ki oina so punna IDP chani gi yang khaitaret amuktada mayumda halhanbagi thodok laikhrai Mamang chahi ki December phawda IDP family lisingani ga chani resettle tawkhrai hari Central Lengang na petrol amadi diesel da lobat tax hantakhibada MP sana jawbana thagat pa phongdokkhrai Malem pumbagi oina petrol amadi diesel gi mamal hengalabasu India gi miyam dadi thaw mamal hengatpagi chaitheng nanghandaba lengana matam chana fuel gi excess duty sing hantahan bagi damak Rajya Sabha gi MP ningthau chana jawbale sembana Prime Minister Narendra Modi na luching malenga pu thagat pa phongdokkhrai ngasi phamkiba parliament ki mifam gi 0 hour gi matamda MP ningthau sana jawbale sembana PM Modi na luching bal lenga pu thagat pa phongdola tuna hai malengi oina thawgi mamal hengatpagi khudong chadaba mayoknari India government na lebak asegi miyam gi khanbiduna petrol amadi diesel gi excise duty sing hanthahana achetpa warep loduna petrol duty ta liter amada lopa 12 dagi ahumda amadi diesel duty dana lopa 10 dagi 0 nil da hanthahale West Asia da tholiba Erang khalaktuna hena phibam soksilakliba loinana thawgi mamal khangyen hengalaktuna Hana barrel amada lupa humdra oramadagi lupa chamaga kunithoi romde hengatuna palem pumbagi oina thawgi mamal hengatpagi chaitheng nangli South East Asia da leriba lebak singda chada kunthra dagi yangkhai de hengalakli North America gi oina chawrakna chada kunthra Europe kina chada kun amadi Africa gi na chada yangkhai rom hengalakli hairiba khudong chada basing asi mayokna daba lebak asi India khaktani haiki Manipur gi Dr. Amanna passenger amakankrai Tokyo dagi Delhi tamna pairakpa Air India gi passenger ama mid air medical emergency lakpadagi Manipur gi doctor amana kanmangam krai flight adu emergency landing tohan khidre Tokyo dagi Delhi tamna pairakpa Air India gi flight AI 357 da tonglakiba masagi chahi kunma thoirom suraba passenger ama thabak naba amadi sor honba warakpadagi symptom ulakhi flight adu gi crew members singna Dr. Yaodaba Haina halakpadagi American Oncology Institute Babina Specialty Hospital Imphal da Dr. Oiriba Senapati District dagi
Dr. Lairik amadi flight aduda tonglapa atopa doctor amaga lunina passenger adugi phibam yengsinba hauki. Passenger adu acute asthma attack torpani haiba khanglapadagi flight aduda yaurakpa medical emergency gi potlam sing sizinaduna layengba horaba matung pungkhai ama leraga passenger adu stable oirakhi hari. Lamfelgi sub register office ki staff sing matam chana karak tabada miyamda chauna khudong chadaba mayokna hale. Lamfelda leriba lenga ki yamna maru oiba loishing ama oiriba sub register office matam chana staff sing kana raktabana miyamda chauna khudong chadaba mayokna he hari. Lenga ki makai degi hapta amada numit mangani thabak shuduna staff sing numit nini habasi thangza amasung nomai jingbu suti ohelibani. Lenga ki oina staff sing asi ayupung mapandagi numidang oiram pung manga phawba thabak shubagi matam oiribani. Adubo sub register office asigi oina ngasi numit yongba pung 12 minute kuntra tarak laba phawba office asigi staff amata office ta launa kide. Miyamna masa masagi thabak sing pangthonaba maru oiba che chang tanthonaba laklabasu office ta staff laktabana awaba ama oina ngainaki. Numig yongba pung 12 minute kuntra khara helakpada staff sing kana rakhi. Office asida thetpa board amagi matung ina office asigi oina dalil register tabugi matam ayu pung 10 dagi nungthil pung 3 phawba darkas lawgi matam ayu pung 10 dagi nungthil pung 1 phawba amadi register loraba dalil lokthokpa certified copy na chingba pithokpagi matam ayu pung 10 dagi nungthil pung 2 phawba haina thari. Imphal mayonta leriba asigumba yamna maru oiba office asina asigumba thawong asi chatharabadi imphal mayol dagi khara haitharaga lebelenga kiloshang sing kari karamba phiwamda leramgani hab asi yamna chawa wahang oirakli amadi miyamna hangnarakli. Manipur da santi thamnaba National Highway Free Movement lehenaba center na khut thingjinaba WMC na PM da wakakrai. Lamdam asigi hojik oiriba tangdulai tadaba phibam asida center na khut thingjinduna santi amasung tangdulai taba puraknaba National Highway da Free Movement lehenaba amadi tongkoina chanagadaba waroshin ama puraknaba athuba matamda effective oigadaba measures sing lokhat piu haina World Maite Council WMC gi chairman H Nabasyamna ngasi Prime Minister da aiba cherol thaduna taksingkhrai. Prime Minister da thakiba cherol aduda makhatana haribadi Manipur asi geographically oina apikpa state ama oibada natana masigi pak chawal lam square kilometer lising kulhumdoi rom oiriba asida myoila kuntra rom khakta khundari bani. Adubo hariba state asida military amasung paramilitary force lising humpugi mathakta deploy torobasu state asigi hausi oriba phibam asi khudong thiningai ori. Asian Highway 1 oiriba National Highway number 2 gi kilometer kuntra rom sangba lambi gi saruk asida kuki jo singi so group singna hausik su leptana athingba thamli. So group sing asi state ki control gi wangmata leiba tarpati state asida santi amasung tangdulai taba phibam ama purakna honabada awaba oigani. Su arrangement ni makhada leriba khulai paiba group singna maning makhatamna chatok chasin tawba yaba asina miyamda pendaba khaya su leri. Thawong asina miyamda secure oibata unsecure oibata natana yamna chumdaba thawong amasuni. Maram aduna Manipur gi miyam sing asi Gujarat natraga lebak asigi atopa state singda leriba citizen amagumna lauduna thabak tawnaba appeal tawri. Lonena Prime Minister na hiram asida khuthingjin biduna lamdam asida athubada santi amasung tandulai taba phibam puraknaba amadi National Highway sing hangdoknaba thorang lokhat piu habigi waro sing yauri. Governor ge convoy gari na thombadagi soklai. Ngasi ayuk pung 8 kuntra rom tabada Imphal Airport ki exit gate mayada Governor ge convoy gari na security check kidamak manak adwaida khamduna leba gari amada thomjinbadagi chawna asoka pananglei. Loinana gari thomjinaba aduda khamduna leriba gari adugi mamangda duty tariba Imphal West District Police ta leba police personnel amasu soktuna Asian Hospital da pukatuna laikana kre hari. Thadok adugi matangda press na phangba pawgi matung inadi solaba police personnel adugi mamingna Roman kawi hawaldarni. Miyoi asina lambi aduda lakpa rims ki doctor amagini haiba gari ama khamduna check tawna honoringeida speed yangna thorakiba governor gi convoy BMW car amada khamduna leriba gari aduda thomjin khibani. Speed yangna thorakiba convoy gari aduna thombada gari check tawna honoriba police personnel adusu asoka panang khibani hari. Arobada maruba paw amukaina pisari. Quality Yaodaba che supply tawada chenaba sing Thadok-U Haina Desam na bosen the thomjin khrei police kamungna khrei. Chuchampur Medical College ta ava mortuary kam autopsy block sanga khrei. MU na miyoi ahumda honorary degree pi kidabagi matangda Siam Sarmana governor da wakat khrei.
ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ